바로가 미닛 아니 ꯆꯠꯂꯦꯀꯣ ꯑꯗ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀꯦꯃꯤꯇꯣꯔꯤꯌꯝꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯅ ꯁꯤꯒꯤ ꯃꯐꯝꯁꯤꯗꯀꯣ ꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯁꯤ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯊꯣꯏꯆꯥꯅ ꯐꯤꯂꯝ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯔꯤꯑꯦꯛꯁꯟ ꯚꯤꯗꯤꯑꯣ ꯅꯝꯖꯔꯛꯀꯗꯣꯏꯅꯦ ꯐꯝꯃꯦꯔꯒ ꯔꯤꯑꯦꯛꯁꯟ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯏꯇꯣꯝꯗꯅꯤ ꯂꯥꯛꯏꯁꯦ ꯏꯇꯣꯝꯗ ꯂꯥꯛꯄꯅꯦ ꯔꯤꯑꯦꯛꯁꯟ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯑꯇꯩ ꯃꯌꯥꯝꯅ ꯅꯝꯅꯕꯗꯤ ꯌꯨꯝꯗ ꯀꯩꯗ ꯐꯤꯂꯝ ꯅꯝꯅꯩꯗꯅ ꯑꯩꯅ ꯗꯥꯏꯔꯦꯛ ꯀꯦꯃꯤꯇꯣꯔꯤꯌꯝꯗꯨꯗ ꯗꯥꯏꯔꯦꯛ ꯕꯨꯠꯀꯤ ꯐꯤꯂꯝ ꯌꯦꯡꯉꯒ ꯔꯤꯑꯦꯛꯁꯟ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯏꯁꯥꯗ ꯆꯦꯂꯦꯟꯖ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯀꯤꯍꯟꯕ ꯍꯥꯏꯇꯥꯔꯦ ꯀꯤꯍꯟꯕ ꯄꯣꯛꯍꯟꯗꯕ ꯍꯥꯏꯇꯥꯔꯦ Hello guys, kasi video jadi mayamna namnadaba video style amda namage adudi kaino haiba matamda sida akhoi kaigi mang ama leiba sida haidi mi changnadaba haitare haidi mi kya changbado kya nuaitaba haitare haidi lamphangda leiba mi tabaduga khara laptakna leiba lamphang matona leiba haitare da hojikse pung 13 ga video toibo Dulu, sekarang tuh ini yang saya mau cari, baru tahan apa angka kode lainnya, bahagi baru tahan apa baru udah cap cara nanggian ini, kawinnya lainnya, kalau baru udah ini kemarin tahun ini kalau tanda tuh dia hobi kemitrien juga mana sudah ini, aja kayak aja kigan dia bahagi, karena lighting jam tingkat light kita wah nakter nanti, aja kaju kigan dah bahagi tercagi ini, itu ini, itu mana kita cat laga, cat tuh tengah Kayaknya kira-kira kalau nih, kalau aina Manipuri horror movies haidar, putih haidar, aduh aina yang dua nih reaction haidar, reaction video nama aja, tapi macam nama di dunia kita nama mana itu na, aina direct kemitorium juga, direct putih film yang enggak reaction tahu apa tuh nih, yang nanti naik terkadang video nih, atau ꯌꯥꯝꯅ ꯑꯩꯁꯦ ꯈꯔ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯔꯦ ꯑꯗꯨꯁꯨ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨ ꯀꯩꯁꯨ ꯈꯟꯕꯤꯗꯦ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯀꯟꯇꯦꯟ ꯑꯃ ꯅꯝꯖꯕꯅꯤꯅꯀꯣ ꯑꯗꯣ ꯑꯩꯁꯦ ꯈꯔ ꯀꯩꯅꯣ ꯈꯔ ꯀꯥꯇꯨ ꯀꯥꯔꯟ ꯈꯔ ꯇꯧꯒꯟꯕ ꯃꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯆꯠꯂꯁꯤ ꯏꯇꯣꯝꯗꯅꯤ ꯂꯥꯛꯏꯁꯤꯁꯨ ꯀꯅꯥꯝꯇ ꯌꯥꯎꯗꯦ ꯅꯍꯥꯟꯁꯦ ꯑꯩꯅ ꯆꯤꯡꯗ ꯆꯠꯄꯗꯨꯁꯨ ꯃꯤ ꯑꯃꯒ ꯆꯠꯃꯤꯟꯅꯔꯒ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧꯕꯅ ꯍꯥꯏꯅꯔꯛꯄ ꯈꯔ ꯏꯃꯥꯟꯅꯕꯈꯩꯅ ꯁꯨꯝ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯇꯣꯝꯗꯅꯦꯕ ꯆꯠꯂꯤꯗꯣ ꯅꯍꯥꯟꯒꯤꯁꯤꯁꯨ ꯑꯗꯨꯒ ꯁꯤꯒꯤꯁꯤꯁꯨ ꯏꯇꯣꯝꯗꯅꯦꯕ ꯑꯩ ꯆꯠꯂꯤꯁꯤꯁꯨ ꯄꯨꯡꯁꯨ 13 ꯕꯥꯔꯣ ꯇꯥꯗꯧꯔꯦꯕ ꯈꯤꯇꯪ ꯉꯥꯏꯔꯦꯕ ꯑꯗꯣ ꯗꯥꯏꯔꯦꯛ ꯕꯥꯔꯣ ꯇꯥꯔꯅꯤ ꯑꯁꯤ ꯌꯧꯕꯗ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯄꯨꯔꯛꯏꯁꯦ ꯐꯣꯟꯁꯤꯃ ꯄꯨꯔꯛꯑꯦ ꯑꯗꯣ ꯀꯦꯃꯦꯔꯥ ꯄꯨꯔꯛꯑꯦ ꯑꯗꯩꯗꯤ ꯇꯣꯔꯆ ꯑꯃ ꯄꯨꯔꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯥꯇꯤꯟ ꯑꯃꯁꯨ ꯄꯨꯔꯛꯑꯦ ꯁꯤꯅ ꯂꯣꯏꯔꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯅꯕꯅ ꯑꯩꯗꯤ ꯃꯩꯈꯦꯠ ꯑꯃꯁꯨ ꯌꯥꯎꯔꯛꯑꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯂꯒꯦ ꯍꯧꯖꯤꯛ ꯌꯧꯔꯅꯤ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯅꯝꯖꯔꯛꯑꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯕꯥꯔꯣꯒ ꯃꯤꯅꯤꯠ 2 ꯆꯠꯂꯦꯀꯣ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁꯤꯗ ꯀꯦꯃꯤꯇꯣꯔꯤꯌꯝꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯣ ꯁꯤꯗ ꯀꯦꯃꯤꯇꯣꯔꯤꯌꯝꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯃꯤ ꯀꯩꯅꯣꯒꯤ ꯁꯤꯕꯒꯤ ꯀꯩꯅꯣ ꯇꯧꯐꯝꯗꯣ ꯀꯦꯃꯤꯇꯣꯔꯤꯌꯝꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤꯗ ꯃꯇꯥꯏꯒꯤ ꯌꯣꯠꯂꯤ ꯈꯥꯕ ꯈꯣꯠꯄ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯌꯣꯠꯂꯤ ꯈꯥꯕ ꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯅꯝꯖꯔꯤꯁꯤꯅ ꯀꯩꯅꯣ ꯇꯧꯐꯝꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯅ ꯁꯤꯒꯤ ꯃꯐꯝꯁꯤꯗꯀꯣ sida hojik leije si mafamsida hojik Manipurgi film Thoicha na film ama leibdo adudugi aina reaction video namjarakadoine hojik aina hojik reaction video namjarakadoine si mafamsida fammaga haitare si mafamdiju yum taadagi khan lapna leibo mafamneba minu kya chanadaba haitare ado sida aina fammeraga reaction video aduju aiji kya kigandeba sium ka to karan tatpo khotpo jaiju kya kigandaba haitare ado itomdani laije itomda lakune to kya kigandaba jaina namdana isada challenge tawjaba haitare kihanba haitare kihanba poanba haitare isada yani kihannaba reaction video je horror video Manipuri Butki film haitare atopa English film budi taw ya ado Manipuri sawat poina Manipuri film no en tawra gena khale baina ado haujanna ba tawra jadudi ya madudi ai video haujarage aina hoji leijida hoji mi kemitorium di se thak pamamdo ai ulaki mo ni amu thajaro thak pamam jeni leije to thak pamam jeni leire hoji aije ado ni ari se thamage ado ai hoji haurage video je ai kino dum hapa orient edit dum hapa ge makhada ado haurage
ꯑꯃꯨꯛ ꯌꯦꯡꯉꯦ ꯊꯥꯖꯔꯣꯏꯗꯣ ꯌꯦꯡꯉꯦ ꯊꯥꯒ ꯎꯔꯤ ꯃꯅꯤꯄꯨꯔꯒꯤ ꯈꯣꯏꯆꯥꯅ ꯐꯤꯂꯝ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯨꯅꯦꯕ ꯌꯦꯡꯉꯦ ꯁꯤꯁꯦ ꯑꯩ ꯏꯌꯥꯔꯄꯤꯁ ꯊꯤꯟꯖꯜꯂꯦ ꯁꯥꯎꯟꯁꯦ ꯍꯣꯔꯦꯟ ꯑꯩꯒꯤ ꯚꯣꯏꯁꯇꯣ ꯍꯥꯞꯄꯒ ꯁꯤ ꯑꯃꯨꯛ ꯍꯥꯞꯄ ꯚꯣꯏꯁ ꯑꯃꯨꯛ ꯍꯥꯞꯄꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄꯒ ꯚꯤꯗꯤꯑꯣ ꯇꯧꯔꯒ ꯐꯃꯨꯡꯒ ꯑꯩ ꯌꯦꯡꯉꯦ ꯍꯥꯡꯒꯨꯝ ꯇꯧ ꯃꯥꯁꯦ ꯃꯃꯪꯒꯨꯝꯕ ꯃꯪ ꯃꯥꯜꯂꯦ ꯊꯣꯡꯒꯥꯏ ꯃꯤꯁꯨ ꯄꯥꯏꯁꯤꯜꯂꯛꯑꯦ ꯂꯩꯆꯤꯟꯗꯧꯅ ꯇꯧꯕ ꯆꯪꯈ꯭ꯔꯦ ꯑꯩ ꯊꯥꯏꯅꯕꯨꯗꯤ ꯌꯦꯡꯈ꯭ꯔꯦ ꯑꯗꯣ ꯑꯃꯨꯛ ꯍꯜꯂ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ ꯊꯥꯏꯅꯩꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯂꯥꯏꯠꯁꯦ ꯑꯩꯗꯤ ꯐꯖꯅ ꯎꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯊꯥꯕꯅꯦ ꯑꯣꯟꯈ꯭ꯔꯦꯀꯣ ꯃꯃꯤꯠ ꯂꯪꯊꯣꯛꯏ ꯇꯧꯔꯛꯑꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯁꯨ ꯗꯥꯏꯔꯦꯛ ꯃꯐꯝꯗꯅꯤꯀꯣ ꯎꯗ꯭ꯔꯦ ꯎꯕ꯭ꯔꯣ ꯃꯣꯏ ꯃꯈꯣꯟꯁꯨ ꯌꯥꯏꯑꯕ ꯃ꯭ꯌꯨꯖꯤꯛꯁꯤꯗꯅꯤꯀꯣ ꯃꯤꯁꯦ ꯀꯤꯍꯜꯂꯤꯁꯦ ꯃ꯭ꯌꯨꯖꯤꯛꯁꯤꯗ कप छाने cái con tôi dùng đó phải là ăn nó mà smart con ôm rồi đây video gì cũng sang tổ kinh nghiệm reaction video này nữa rồi ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯃꯨꯛ ꯊꯥꯖꯔꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯤꯈꯩꯅ ꯌꯥꯝꯅ ꯀꯩꯅꯣ ꯌꯥꯝ ꯇꯧꯕꯅꯦ ꯍꯦ ꯊꯥꯖꯔꯣꯏ ꯗꯥꯏꯔꯦꯛ ꯄ꯭ꯂꯦꯅꯦꯇꯣꯔꯤꯌꯝꯗꯅꯦ ꯑꯗꯣ ꯁꯤꯒꯤ ꯃꯐꯝꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯑꯌꯨꯛꯇ ꯅꯝꯖꯔꯛꯀꯦꯕ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯅꯤꯅ ꯀꯔꯝꯕ ꯃꯐꯝꯅꯣꯗോ ꯈꯪꯉꯔꯣꯏꯕ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯐꯝꯅꯣ ꯌꯨꯝꯗꯩ ꯀꯌꯥꯝ ꯂꯥꯞꯀꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯃꯐꯝꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯅꯝꯖꯔꯛꯀꯦꯕ ꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯐꯝꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯗꯤ ꯌꯥꯝ ꯁꯣꯡꯕ ꯈꯣꯠꯄ ꯃꯐꯝꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯨꯝ ꯃꯤ ꯇꯥꯕ ꯈꯣꯠꯄ꯭ꯔꯥ ꯀꯌꯥꯝ ꯂꯥꯞꯀꯦ ꯈꯣꯠꯀꯦ ꯌꯨꯝꯗꯒꯤ ꯀꯌꯥꯝ ꯂꯥꯞꯀꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯅꯝꯖꯔꯛꯀꯦ ꯉꯔꯥꯡꯒꯤ ꯃꯐꯝꯗꯨꯅ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯌꯥꯎꯕ ꯃꯐꯝꯗꯨꯁꯦ ꯂꯩꯔꯦ ꯁꯤꯗ ꯄꯨꯈ꯭ꯔꯤ ꯂꯩꯔꯦ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯑꯥꯗ ꯁꯤꯗ ꯎ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯎ ꯑꯀꯪꯕ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯁꯤ ꯌꯨꯝ ꯃꯈꯣꯡꯗꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯁꯤ ꯆꯪꯁꯤꯜꯂ ꯅꯝꯃꯨꯔꯒꯦ ꯑꯁꯤ ꯑꯩ ꯆꯪꯁꯤꯜꯂ ꯅꯝꯃꯨꯔꯒꯦ ꯌꯨꯝꯈꯩꯁꯤꯅ ꯁꯤ ꯃꯅꯨꯡꯗ ꯇꯥꯕꯅꯦꯕ ꯁꯤ ꯃꯅꯨꯡ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯌꯨꯝ ꯇꯥꯕ ꯁꯤ ꯃꯊꯛꯀꯤ ꯌꯨꯝ ꯇꯥꯗꯦꯕ
ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗꯅ ꯇꯨꯔꯦꯟ ꯀꯩꯀꯥ ꯂꯩꯔꯤꯁꯦ ꯌꯨꯝ ꯑꯃ ꯇꯥꯗꯦ ꯇꯨꯔꯦꯟ ꯀꯩꯀꯥ ꯂꯩ ꯇꯨꯔꯦꯟ ꯂꯥꯟꯊꯣꯛꯑꯒꯕꯨꯗꯤ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯑꯁꯤꯗ ꯃꯅꯥꯛ ꯆꯪꯁꯤꯜꯂ ꯅꯝꯃꯨꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯅꯝꯃꯤꯗꯨꯅ ꯁꯣꯝ ꯋꯥꯡꯃꯗꯩ ꯅꯝꯃꯛꯄꯅꯦ ꯑꯗꯣ ꯁꯤ ꯄꯨꯈ꯭ꯔꯤ ꯋꯥꯡꯃ ꯂꯥꯟꯊꯣꯔꯛꯑꯦ ꯑꯗꯣ ꯂꯩꯔꯤꯁꯤꯅ ꯁꯤꯒꯤ ꯑꯀꯪꯕ ꯃꯥꯟꯕ ꯑꯃ ꯂꯩꯕꯁꯦ ꯁꯤꯗꯅꯦꯕ ꯂꯩꯁꯦ ꯍꯩꯕꯣꯡ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯑꯩꯁꯤ ꯆꯪꯁꯤꯜꯂ ꯑꯩ ꯅꯝꯃꯨꯒꯦ ꯎ ꯑꯀꯪꯕ ꯃꯥꯟꯕꯗꯨ ꯁꯤ ꯂꯩꯔꯦ ꯎ ꯑꯀꯪꯕ ꯅꯠꯇꯦ ꯃꯅꯥ ꯄꯥꯟꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤꯁꯦ ꯃꯤ ꯊꯥꯏꯅ ꯌꯥꯝ ꯀꯤꯅꯕꯅꯦꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯤꯅꯩꯕ ꯃꯥꯒꯤ ꯈꯔ ꯍꯥꯏꯐꯦꯠ ꯁꯨꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯒꯤ ꯃꯅꯥꯛꯇꯅꯤ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯑꯩ ꯉꯔꯥꯡ ꯅꯝꯕꯗꯣ ꯁꯤꯗꯅ ꯀꯩꯅꯣ ꯂꯩꯔꯦ ꯁꯤꯗꯅ ꯑꯩ ꯉꯔꯥꯡ ꯅꯝꯕꯗꯨꯅ ꯍꯩꯕꯣꯡ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯥꯏꯗ ꯅꯝꯖꯔꯛꯑꯒꯦ ꯁꯤ ꯃꯐꯝꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯕꯁꯤ ꯑꯩ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯅꯣꯡꯁꯦ ꯗꯪ ꯆꯣꯡꯉꯤꯕꯖꯥꯠꯅꯤ ꯉꯥꯛꯇ ꯂꯩ ꯑꯃꯨꯛ ꯅꯝꯖꯔꯛꯑꯒꯦ ꯉꯔꯥꯡꯗꯣ ꯑꯩꯅ ꯔꯤꯌꯦꯛꯁꯟ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯝꯃꯨꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯅꯝꯃꯦꯕ ꯅꯝꯃꯕꯗꯣ ꯅꯣꯡꯗꯣ ꯇꯥꯁꯜꯂꯛꯇꯅ ꯃꯈꯣꯟꯁꯦ ꯆꯨ ꯁꯧꯔ ꯚꯣꯏꯁꯇꯣ ꯂꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯃꯨꯛ ꯑꯌꯨꯛꯇ ꯑꯃꯨꯛ ꯅꯝꯖꯕꯅꯦ ꯑꯗꯣ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯃꯥꯅꯕꯨ ꯄꯥꯈꯠꯇꯅ ꯑꯩꯈꯣꯏ ꯃꯥꯅꯕꯨ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦꯕ ꯅꯨꯡꯗꯥꯡꯗꯨꯗ ꯑꯗꯣ ꯑꯩ ꯃꯈꯥꯗ ꯚꯤꯗꯤꯑꯣꯗꯣ ꯍꯥꯞꯆꯤꯟꯖꯔꯛꯀꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯒꯦꯕ ꯉꯁꯤ ꯂꯥꯛꯏꯁꯦ ꯏꯊꯟꯇꯅꯦꯕ ꯀꯅꯥꯝꯇ ꯌꯥꯎꯕ ꯅꯠꯇꯦꯕ ꯁꯨꯝ ꯃꯤꯅ ꯁꯨം ꯃꯤ ꯑꯃꯅꯤ ꯆꯠꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕꯅ ꯁꯨꯝ ꯈꯜꯂꯝꯒꯅꯤꯕ ꯑꯗꯣ ꯇꯁꯦꯡꯅ ꯑꯩ ꯍꯥꯏꯒꯦ ꯇꯁꯦꯡꯅ ꯍꯥꯏꯒꯦ ꯑꯩ ꯏꯊꯟꯇꯅꯦ ꯉꯁꯤ ꯆꯠꯂꯤꯁꯦ ꯇꯁꯦꯡꯅ ꯀꯅꯥꯝꯇꯒ ꯆꯠꯃꯤꯟꯅꯕ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯃꯥ ꯐꯣꯟ ꯇꯧꯔꯛꯑ ꯃꯥꯜꯂꯦ ꯚꯥꯏꯕ꯭ꯔꯦꯁꯟ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯕꯥ ꯑꯁꯤ ꯎꯗꯦ ꯑꯩꯈꯣꯏ ꯕꯥ ꯐꯣꯟ ꯇꯧꯔꯛꯑꯦ ꯄꯥꯈꯠꯇꯅ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯜꯂꯣ ꯍꯥꯎ ꯍꯣꯏ ꯂꯥꯛꯑꯦ ꯑꯩ ꯁꯤ ꯃꯃꯥꯡ ꯌꯧꯔꯦ ꯄꯥꯈꯠꯇꯅ ꯐꯣꯟꯕꯨ ꯇꯧꯔꯤ ꯑꯩꯅꯗꯤ ꯉꯁꯥꯏꯗꯤ ꯍꯥꯏꯐꯦꯠꯇꯤ ꯍꯥꯏꯔꯝꯕꯅꯤ ꯄꯨꯡ 11 ꯑꯗꯨꯋꯥꯏꯗ ꯑꯩ ꯑꯁꯤꯗ ꯆꯠꯀꯗꯕ ꯂꯩ ꯚꯤꯗꯤꯑꯣ ꯅꯝꯃꯨꯒꯗꯕ ꯂꯩ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯃꯤꯅ ꯍꯦꯛ ꯇꯧꯕꯗ ꯉꯝꯅꯔꯣꯏꯗꯕ ꯃꯤꯅ ꯍꯦꯛ ꯇꯧꯕꯗ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯒꯗꯕ ꯃꯤꯅ ꯍꯦꯛ ꯀꯩꯅꯣ ꯌꯥꯝ ꯀꯤꯒꯟꯕ ꯃꯤꯅꯗꯤ ꯍꯦꯛꯇ ꯉꯝꯃꯣꯏꯗꯕ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯈꯔ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯔꯛꯀꯦ ꯏꯁꯇꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯤ ꯈꯔ ꯑꯃꯅ ꯂꯥꯏꯛ ꯚ꯭ꯌꯨ ꯌꯥꯝꯅꯅꯕ ꯅꯣꯏꯅ ꯀꯟꯇꯦꯟꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯝ ꯇꯧꯋꯦꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯔꯛꯀꯅꯤ ꯌꯥꯎꯁꯨ ꯌꯥꯎꯏ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯂꯥꯏꯛ ꯚ꯭ꯌꯨꯁꯦ ꯌꯥꯝꯅꯅꯕ ꯊꯑꯣꯏꯅ ꯇꯧꯔꯤꯕꯅꯤ ꯑꯗꯣ ꯌꯥꯝ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏ ꯃꯥꯅꯐꯧ ꯍꯥꯏꯌꯦ ꯑꯁ ꯅꯪ ꯀꯥꯇꯨ ꯀꯥꯔꯟ ꯌꯥꯝ ꯇꯧꯋꯦ ꯈꯣꯠꯂꯦꯅ ꯑꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯔꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯣꯠꯂꯣꯏꯅ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯗ ꯏꯟꯇꯔꯦꯁꯇꯤꯡ ꯂꯩꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯩꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯁꯤꯒꯨꯝꯕꯗ ꯍꯦꯜꯂꯕ ꯀꯌꯥ ꯑꯃꯁꯨ ꯄꯨꯔ ꯂꯥꯛꯆꯒꯦ ꯑꯗꯣ ꯉꯁꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ